अहंबद मरोइब पाउ Seize work strike handoktrabanina hayendagi mi nektuna thabak hawalagani haina Chief Minister N Biren haikre Anoba sarkar na khungangda chatsi haba scheme ama megi tang amadagi hawragani haina Chief Minister N Biren laukthokre Tha ama chupna chathagadaba measles and rubella vaccination campaign ngasi Manipur gi mafam kya da hawdokre amasong Kuntra Taret Shuba Junior National Kho-Kho Championship ngasi dagi Khangaboki Basu Ground hawkre. Kurum Jeres te bigi numidang pau midyang tabiri basimutaram nok cheri hoji pau sanong na pizari. Seize work strike handoktrabanina hayingdagi mi nektuna thabak hawalagani haina Chief Minister N Biren ngasi miyamgi numit amadi chinggi luchingba singi numit ki thauramga mari lainana pangthokpa paumi singa unabada phongdokre Chief Minister Secretary ta pangthokiba paumi singa unaba aduda mahakna makhata na haikibada hojik financial year gi thabak yam kanna sugadaba matam asida state government ki employee singna khongjang changsiliba si handokpinaba amasong ngasidagi office karaknaba appeal tawba laikhrabas Khongjang handok tabadagi department singi head of department DC principal secretary sing yauba mifam pangthoktuna hayengdagi darkar oiba post singi matik chaba miyoi nektuna thabak haunana ba warep laukre Manipur gi missing lakh kunipal asigi manungda sarkar gi thabak toriba asi miyoi lakh amarom tani praja singi su khandaba yade haiki ngasi si Monday ni Monday si da office join to biu mayam kabiu aduga financial year si loiraga aiga mu akoi government ga mu phamaga meeting toroga kari kamai to usige khana chen haije bani adu moi ngasi ba oda hantok pi da bani na ai di khoi government gi din han haije gi ba government gi thabak praja lakh kunipan ni praja lakh kunipan kuntra ni lady base som da khoi gi employee gi na lady sina lakh amamu ni lakh kunipan du ga lakh amadu ga gi akhoi balance over tai lakh kunipan du na khoi de lui na lawi hai be lakh amma si di sumhung phang da basna te moi di phanga ga su lady bani BJP ne luchingba sarkar asina chingda chatsi haba kholao gi tungda khungangda chatsi haba mission ama lakliba megi tang ama dagi hauragani haina Chief Minister na ngasi paumi singa unaba aduda phongdokhi mahakna makha taraduna labuktagi puthorakliba potlam sing hena chathok lehenduna mafam adugi darkar oiba amasung thengnariba khudong chadaba sing yenglaga chapchana thabak paikhatkani pothok hena puthoknaba scheme singda maroiba pandam thamli pothok labadi senthok leiragani matam aduda sarkar gi resource hengarlaktuna chawkhatpa lamdam ama oiba ngamgani haiki adugumba ki mission amga loinana ai khoi khungangda maramdi khungangdagi ni khoi na sari ba chincha kari lo haunung puthora is bhai jeriba adumaina lairiba labor department da labor scheme horticulture da labor scheme tea in the hills da labor scheme agriculture da labor scheme aduga fisheries da labor scheme mayam se khoi comprehensive oina punjil lakana adugi area da focus bige aidana adumaina am haugen tawri Miyam ge numit amadi chingi luchingba singi numit ki thoramda hojik faubda miyoi lakh ani henbagi wakat lakpagi manungda makhoi gi khudong chadaba sing taraga ayambana thabak oino onthokpa ngamkhre bank kharada loan pibada praja singbo maram chadana ka hena wahan bagi wakat leire hairiba bank sing asida financial year gi matungdagi state ki fund thamba leplagani maram chadana bank singna miyambu wahaloidabani lamdam asida banna maram oiduna praja singda wahaliba sigi mayokta ban numita office ka staff sing absent pangani municipality ki jagada dukan hang daba amadi transport ki gari chelam daba sing permit amasung license review tauna bagi khongthang paikhatnaba cabinet and warep lauragani MLR act ki makhada turel mapalda lampata pibayade isa na khangna handokpiu sarkar na paikhaliba project sing atenba matamda loishinba ngamnanaba principal secretary yauna ahenba thabak sinaramba sing adu hantha handuna project sing da oina meeting changnaba joint secretary haptuna thabak hauragani chakot thaurangda praja singna mateng pangbiu wakat khudingmak tananaba pung kunmari thong hangduna leriba sarkar gi mateng pangbiu haiki
Madam Saba, Suningba, Makun Masa Haiba, Magi Central, never Honaba, Laila Suhera, educated and employed, Mayam the Pio have never rules Timatungina, rules Siwa Mother Quay Pio Hide, Kanagumba, Kanagumbi, a quick banker the Kipasas Lokore, Ujitsuka Makata, April, financial year Silveraga. Razada has in a corporate, Peter Banks in the state different Tamoy, Lokopani. Tha amat chupna chathagadaba measles amadi rubella vaccination campaign ngasi Health Minister L. Jentukumar uribokta leiba Ipontonsana Higher Secondary School da hugdokre. Thaurmaduda Health ki Secretary Suman Singh, Health Services ki Director Dr. K. Razo Yauna, Mari Lainaba official Singh na sarukyaki. Minister Jentukumar na hai ki bada chakotpa samaj ama oige hairabadi Laina tina chendaba samaj ama hana semba darkar oy. Angang singbu Laina kayadagi ngakthoknaba matam gi oiba hidak langthak pithakpa amadi Kapi Bamathautai. Mama Mapa Oiba Singna Macha Singbo Tinjang Kaijang Daba Punsema Pina na Bahot Nagadabani, Paikat Liba campaign Asida Miam na Mating Pangbiduna, Afaba Samaj Ama Semdok Pada Thogdang Lo Minerasi Haiki. Government provision. Every government, of course, it is a responsibility of every government. Kind of have the right to life, just to give a meaning to right to life. The right guaranteed under the Constitution of India. Madura Atama Thon by the Atathon say hybrid target, maybe put chicken say hybrid target. Away she baked District Health Society Amadi District Family Welfare Office Infal East Nasu Sinduna Measles Amadi Rubella Vaccination ki campaign Wangkai High School da hugdokre. Hugdokpagi Thormaduda Infal East ki DC TH Chitra Devi, CMO Infal East Dr. KH Indira, John Tugi Jet EOM Prem Chandra, District Program Officer, Social Welfare Department, Infal East KH Bharpananda Amadi Wangkai High School ki Head Mistress Y Mirabai na Chingbana, Atoy Bamitunglen Singh oina sarukyaki. Thoram aduga mari lainana Chief Guest oina sarukyaki bi DC TH Chitra na Fongdo kibada tha amat chupna chathagadaba measles program ase mapungfa na mai pakhanaba hotnabada school yoja sing amadi parents sing ya chobot thogdangle. Loinana government school sing amadi private school sing na tangai fadana vaccination program Chathabada, Satra Singbu, Tangai Fadana, Saruk Yanaba Hotna Bagi, Togdang, Lofum to E Haiki. Amarom the measles amadi rubella laina dagi ngakthok na ba miyam punna mamutana khangminna na ba wakhalol da ngasi moirangi akoibada mahiroi singi khongchat ama chatpaga loinana awareness campaign pangthokre. Lions Club of Moirang na District Health Society Bisnupur amadi District Family Welfare Bureau Bisnupur gi makha da pangthokiba campaign adu Moirang Patlaw Laikai da laiba Konjing Junior High School gi Lions Club of Moirang gi President Salam Kumar amadi Konjing Junior High School gi Headmaster PH Arun Singh na lamthak Kongchat adu INA ground forward chatlaba matungda amuk school da lamthumpham oiki. Lions Club of Moirangi Secretary Hemam Devjitna measles amadi rubella asi maru fongna muthatna ba hotnabada ekoi pumna maki thogdang lei haiki. Campaign asigi saruk amo oina Moirang Oksong Bunglaikai de leiba St. Xavier School desu awareness campaign ama pangthoki Lions Club of Moirang na sinduna pangthokpa thoram aduda RBSK gi nodal officer Umanandana Fongdokhibada laina asigi matangda punna khangminana ba pandamda campaign asi pangthokpani haiki. Thawbal amadi Kakching District ki oinasu measles amasung rubella vaccination campaign Thawbal Khangabokta leiba KM Blooming School da Thawbal gi DC H Rosita na hugdokre. District Family Welfare Thawbal amadi District Health Society Thawbal na sindu na pangthokiba campaign hugdokpagi thoram aduda Thawbal gi CMO Dr. N. Jentukumar National Health Mission Thawbal gi DPM CH Basanta District Family Welfare Officer Dr. N. Ekendra amadi School adugi Chairman Menzor Mangangna maru eba miyoi sing oina sarukyaki laina asigi maramda paujil puba mahiroi singi khongchat ama khangaboke koi bada chatki DC Rositana laina asi ngakthoknabagi damak lemni hidak kapkadoriba asida miyamna khudong chaba si manghan biganu tha ama chupna chathagadoriba vaccination program asida Kakching amadi Thawbal district oina tha mapal dagi chahi 15 fawbagi manungda leiba angang lak ama lising 15 chatruka nifu mapal hidak kapthoknaba pandam thamli haiki. Longmai Part 3 da leiba Dan Maker Academy dasu measles rubella vaccination campaign ga loinana awareness workshop pangthoki tharamadu da Longmai Fawge gi chairman Adai Dangmai Khulakpa Maidon Gangmai PHC Nonegi MO in charge Dr. Gairan Lungsu Sarukyaki punna mahiroi chamanga hena hidak kapthoki.
Tamenglong district oinasu measles amasung rubella vaccination campaign Gaidanglong Primary School da additional DC Lamabam Kiran na hugdoki. Tharamaduda CMO Dr. Chambo Golmay Jet EO Kaidon lungsu sarukyaki. District asigi oina angang lising ni Fumathoy Chanipan Humdra Mapal hidak kaptok naba pandam thamli. Primary Health Center More na Sinduna Measles Rubella Vaccination Program Eastern Science School More da Hogdokre. Thoramaduda Maite Education Society Moregi Chairman TH Ibungo, School Asigi Headmaster K Shamo, PHC Moregi MO in charge Dr. Santi Kumar, More Working Journalist Union President L Maipaksu Sarukyaki. Health Center Asina Konba Mafam da Leiba Angang Lising Mapal Chatruk Hene Hidak Kaptok Naba Pandam Thamli. Kangpokpit District Tasu District Health Society ki mityang makhada District asigi angang lising tarukta measles amadi rubella hidak kapthok na bagi pandamda pak sanna campaign chathaba hokre tharamasiga mari lainana mairoi sing medical staff sing asha sing amadi anganwadi worker listing amaga chamanga romna saruk yaduna miyam gi khongchat ama Kangpokpit District Headquarter da chatki khongchat adu da saruk yakiba singna measles amadi rubella haiba laina ani asi thingbangami laina asidagi thingnana ba ekhoi khutsamna si haiba na chingba slogan play card sing seasonaki. Bishnupur District oinasu campaign asi DC Pawan Yadav na hogdokre District Society Bishnupur amadi District Family Welfare Bureau Bishnupur na Sinduna Lalang Pokpida Leiba Loyola School da pangtokpa thoram aduda CMO Dr. H Bebichan Jet EO and Tikendrajit District Family Welfare Officer Dr. P Merajausu Sarukyaki District asigi oina angang lising humvudra hidak kapthok naba pandam thamli. Chat kiba tang tara mapal da hogdo kiba CM gi lairik yang minasi program manung chanda ngasi Haingang School da tha taruk lem na chathagada ba coaching hogdokre Manipur Minorities and OBC Economic Development Society Manipur na Sindhu na pangtok patharam aduda John 2 Imphal SK Jet EOM Prem Chandra Haingang School gi Headmaster W Lukhoy MOBC Department gi Director gi PA and Jogan Mobet ki Assistant Project Officer Muhammad Alam Yauna Miyoy Kyana Sarukyaki Jet EOM Prem Chandrana coaching asida mahiroi singna school da class tawbada walhoba adu mention biu haiki Muhammad Alam na coaching asi Chief Minister gi meeting makhada sotharaba mahiroi singbo fagatna ba pangthokpani haiki Handak pangthokiba chamaga manga Subindian Science Congress da Pride of Indian Expo ge award piram laba Bishnupur Ward number 7 dagi Power Loom Saba Sorokhaibam Biren ngasi Manipur Modern Power Loom Entrepreneur Association na Manipur Press Club ta taram na okre taram na okpagi thoram aduda NSICL gi Deputy Manager L Ibetombi Association gi Chairman S Mangi Maipakpi Maternity and Child Hospital gi Managing Director Dr. KH Tomba Additional Advocate General S Rupachandra Assistant Solicitor General of India S Suresh Thabaktagi Potharaba CRPF ki Commandant K Nogen CRPF ki Mongsangi ki Commander in Charge Ranbir Amadi atay masak naiba miyoy kyasu sarukyaki tharamduda wangang laduna award fanglaba biren na ishanabu tandraba amasung Thabak suning nomning labadi sarkar gi thabak ngaidrabasu tawba yaba yamna lei thabak fangriba kya gi yenglaga chahi kya changna ahongba makhal gi power lum puthoknaba hotnaduna lakhibani haiki Kaisamthom Kendra gi manungda fauduna cheliba Waisel Maril ngasidagi Health and Family Welfare Minister L Jentikumar na luchingduna Kendra sigi manungda laiba councillor amadi members sing yauna sengba hokre Minister L Jentikumar na paumi sing da phongdokhibada Waisel Maril gi nak eta tariba miyoy sing na amot akai amadi fatta haudi sing hundorakpana nongju tha lakpa matamda Kaisamthom Kendra da isingi chawk thokhanbagi maram ama oiri maram aduna manak nakpada leiriba miyoy sing na amot akai amadi fatta haudi sing thada Bidana ba apel toki ngasi Waisel Maril Singh bagi thabak asi Kaisamthom Kendra gi manungda lairiba mafam singda leptana chathaki gani miyamna sumating pangbiu Waisel Maril fungatpana sa Global Kendra amadi Kaisamthom Kendra da toina ising ichawk thokhan bagi maram oibana Waisel Maril Singh bagi thabak asi paikhatpani haina phongdoki Kendra bi biya misidi ising changdo hokra ke din no hi la bagan da lai film jina ising chen bangam da bino bada gam tumbi monga lai ri warna mamangai da bino buki no makai wada manai 11 sing bumi bese masih dagi hoina har kan che bi ho ma hoina na councillor sing digi ho er tin bese to club ma na horaga ayam na mateng bang ni ma to che na na hora jabe
Takil Lairembi Thokolupna Sinduna Indian Achievers Forum na Indian Achiever Award for Emerging Company ge award pirakraba Salai Holdings Private Limited ki Chairman amadi Managing Director Naringbam Samarjit pu okpagi thoram ama ngasi Takil Lairembi laibungda pangthokre. Thoramduda Manipur Technical University ki Registrar NG Vogen Loop ki President A Dizen Mitay Johnston High Secondary School da Ojao Eramba P Mangi amadi Chandel gi CEO oiriba Dr. A Chinglen Khomba Maitai na Thuba Mithunglen Singh oiki. Thoramaduda Narengbam Samarjina Salai Holdings Private Limited ki mityeng amadi pandam gi matangda wafam kya phungdokhi. Kabui jati gi tongan ba khul singi khulbu khulakpa sing Thogai gi ahal lamal sing Mathen mai form sing ima singi love Kabui Mothers Association Manipur gi member sing amasung Youth Club singi member sing yauna mifam ama pangthoklaba matungda Kabui jati gi apun ba love ama semkhre love adugi maming na Kabui karyu mai form Kabui form kawi masigi thau pubina gi damak Dr. Hiram Langmoi bu President Lanboy Kabui bu General Secretary amadi Akhon Gangmai bu Finance Secretary oina khankhre Walhoriba thau pugadaba singsu athuba matamda khalagani hairi paugi marak tatna atemba brekama Kaidowino kanano kaigino kaidu biyo masi pumna loi leibede gari ahan maga tongba ngamdrone pura laga tongni khaliba namai du kaidro senbun buthoga leibedi ngamdra senbun puthokna leiba ngamdrasu Imphal Finance ta chalo ai ju ahan ba leingam dadana Imphal Finance tagi loan oine lori Imphal Finance na nongbu manung da gari loan lobu yabu tong chaba pijeri adom na pam makal gari kudingma lobu be yagani Montessori is an education for independence, preparing not just for school but life. Likla presents JJ Montessori with trained and experienced teachers and a world-class infrastructure in Imphal city. JJ Montessori provides daycare, pre-nursery, nursery and kindergarten programs. Quick zone gidi Tatis College di. Mamal suma phone kuding chamane yo suma ngaro pista salabani na. Adu suma takta superlink footing ge offer me amam piri sidi. Taj electric rang no sin bagum na yoti sin bayar. Dudi sana gi mohut yang na sin bayar andre. Hakchangi labor solak padagi producing attaba hakchang choktarba tumba chaba yaraktaba khong hama numayaktaba singidaba amatta nayaba upaidi jolib syrup amasu Jolib capsule with changin is nevio. Break matunda taram nok chire zima khata bapao. Mitai na nong monomagi sota ba horakli ba amadi khudong chadaba kya mayok nariba si ekhogi pai pusina soiram badagi ni haina hanagi minister oramba Dr. Nimai Chan Luang na haikre Sadul Tribe Demand Committee gi member singna Unabada Dr. Nimai Chan Luang na makata na haikibada Manipurda leiriba jati singi manungda maite furup asigi pai pusing aduna mangi sengi haibagi akanba chatnabi ama leikiba tangkak aduna furup asigi awangba jati ni khanduna Sadul Tribe ta chanbiram dabani ngasigi mirol asidi matam aduga yamna khenare aseng amangi wakhal leinadre masagi haurak phamsu mayek sengna khangle maram kya asina mitaibu Sadul Tribe listed chalhangadabani haina changsilaliba khongjang asi achumba khongjangni mitai maitai su atei furukum Sadul Tribe listed chalamba thoklabadi ngasi chingtam anida nakshinaba watpagi mong ama uribasi uramdabashiyai Sadul Tribe listed chanba haibasi yamnamak tangai fadre haiki koi Manipur gida Scheduled Tribe ta maitin chingudri se akoi gi ipai pusing khara yamna jat awangba tha awangba mangba singre chatluba kangbuda akoi je lamjinga luchingga leramba dagi mi haibase ai maduda conclusion phajana pujagi tanjagi English Yamaga Chamapan Marifuda Manipurdagi mitop Hankigadabani Haina Junction Kiba Kongjangda Lakehidraba P. Lukoi Amadi H. Loken Ningsingduna M. Suna Chai Kudingi Pangtokpa Realization Day Mikap Tokpa Handak Chehigi Oina Kuntranipa Lak Suba Realization Day Mikap Tokpa Thauram Pangtokani Haina M. Sugi Secretary General Soibam Anil na Fongdorakli DM College ki campus ta leba M. Sugi office ta Pangtokiba Paugi Mifam Aduda Secretary General na
थौदोक अदुबु निंगसिंगदुना चथरकप थौरंग मरी लेनना लाक्लिबा एप्रिल तांग 13 सिंगजमै पिसुम चिंगा मचादा लेबा निंगसिंग खुबमदा लेसु कटलबा मतुंग मणिपुर कॉलेजदा मियामगी मिफम अमा पांगथोकनी नुमित असिदा कनागुंबा अमत्तना बन्ना चिंगबा तौबिगनु मियामना थौरम असिबु सरुक याबियु हाइना अपील तौखी NGO sing adu tuan tuan balup sing na ban strike to widan dong ta longna sing jari amadi numit adu harau kumai leptuna lebang miyanggi hekal lekat tamba si saruk yamina ban sing jari amadi sak committee sina koina changsen jari ba adu ba koi phangsala sibu pangthok no bo hona bada sel gi amadi tuan tuan polang gi koi mateng ni jara pum matam da lamdam sigi nung sijara ba phai puna makna sojok biduna hena mapung phawa amo ohen bi Kwakta Municipal Council की मतंग द बिष्णुपुर डिस्ट्रिक्ट की DC पवन यादव ना हौजिक काउंसिल असगे चेयरपर्सन ओरिबा MD मेहरुद्दीन की मायोक्ता नो कॉन्फिडेंस मोशन थंगतना बहौखिबा तांग मापल द कौखिबा मीटिंग अदु अरानबा थोंगनी हाइना कांग्रेस की स्पोक्सपर्सन चु ओरिबा जनरल सेक्रेटरी KH देवव्रतन फोंगदोखरे ngasi कांग्रेस भवन द पांगथोकपा पाउगी मिफम अमदा महकना मखाताना फोंगदोखिबदा DC पवन यादव मसाना ऑर्डर थोक्तुना तांग मापल द नो कॉन्फिडेंस मोशन मीटिंग कौबा अमदी तांग कुलदा अमुक येथोकपा हाइबसी आइन की ओइबा मीटिंग द यादे नो कॉन्फिडेंस मोशन की मीटिंग कौबा हाइबसी एजुकेटिव ऑफिसर अमना लेरिबा काउंसिल अदुगी मेंबर सिंगी सरुक मंगा थोकपगी अमना थांगतलकबदा वाफम द बेस तौगदबनी पुमनमा सिंग असि ओना तैनबा DC मसाना ऑर्डर थोकपा अमदी येथोकपा हाइबसी मणिपुर म्युनिसिपल एक्ट 1994 सेक्शन 31 क्लोज 1 द यारिबा रूल सिंगबो वायलेट तौबनी मरम अदुना महाकी मथक्ता ऑल इंडिया सर्विस रूल 1969 गी मतुंग इन्ना आइन गे थबक सिंह लौखतुना इंक्वायरी अमा चथनबा लो कोर्ट चटनबा सेम सारे हाइकी पार्टी डिमांड तौरीना याई नो कॉन्फिडेंस मोशन दो माने येथोइबदो डेट तो अमु रिफिक्स तौरगा नो कॉन्फिडेंस मोशन से सुगे सोइन पांथोकदबनी सिमा नंबर 2 दा अखोइन हुजिक पार्टी ना खनरब मतुंग दा आइना मीडिया दा मुलाक्चरीसी पवन यादवना आइन काइना तौरी थबक मागी गाइडलाइन सर्विस गाइडलाइन की मखादा माना गाइडलाइन काइना तौरी बसे ऑल इंडिया सर्विसेज डिसिप्लिन एंड अपील रूल्स 1969 की मखादा माय मथक्ता इंक्वायरी तौबा याब्रा हैना पार्टी ने यंगजलनी मीमा नद्रबी नुपी सिंगी ओइबा नुमित इनी चथगदौरिबा प्रमोशन एंड वेलफेयर की मतंग द सेमिनार अमंग असिदगी मणिपुर स्टेट कमीशन फॉर वुमेन सिंधुना लंफेल की DC कॉम्प्लेक्स लेबा कोम्बिरे हॉल द सोशल वेलफेयर मिनिस्टर नेमचाक किपगेन हौदोखरे हौदोकपगी थौरमदा सोशल वेलफेयर मिनिस्टर नेमचाक किपगेन मणिपुर स्टेट कमीशन फॉर वुमेन की चेयरपर्सन के सोबिता MSCW की मेंबर सोइबम नीलिमा मेंबर रंजिता गोलमई अमसुंग मेंबर फरीदा सहाना मरोइबा मियोय सिंगोना सरुक याखी चेयरपर्सन के सोबिताना हाइकिबदा मीमा नद्रबा हाइबसी मपाल थोंगी खुदुंग चादबा दुने अदुबु मियोयबा अमगी तौबा ngambagi थौना मखोइदसु लै मखोइगी दमक तोंगानबा खुदुंग चाबा क्या सेमदुना चटनरी सेमिनार असना पाइखतकदबा थबक थरम क्यागी मतांगदा मपुंग फाना खनगनी हाइकी मिनिस्टर नेमचा किगबेना हाइकिबदा ngasisu मीमा नद्रबी नुपी सिंगदा मिनै चथै हाइबा रिपोर्ट लै मसी हंथहनबा स्टेट कमीशन फॉर Women Inclusive Development Program पाइखटपा अमसुंग खुंगंग सिंगदा चत्तुना मियाम भाप तानसी अमसुंग स्कीम की खुदोंग चाबा मीमा नद्रबा सिंगदा यहोंसी हाइकी of aids and appliances, scheme of Dindayar disabled rehabilitation to promote voluntary action for persons with disabilities, schemes of national award for the employment of persons with disabilities, and etc. As another department, social welfare, Manipur have implemented various schemes for the welfare and upliftment of women and women of Manipur especially destitute. BJP ओइना मंडल न सिंधुना RPA प्रोजेक्ट की मखादा बूथ लेवल वर्कर्स ट्रेनिंग प्रोग्राम अमा ओइनाम केंद्र की कैनौदा लेबा इबुतौ लोया लाकपा अमदी नुंगथेल लेमा कम्युनिटी हॉल द पांगथोखरे थौरम अदुदा मणिपुर पोल्यूशन कंट्रोल बोर्ड की चेयरमैन एल राधा किशोर BJP ओइनाम मंडल की प्रेसिडेंट TH इनाव BJP मणिपुर प्रदेश की वाइस प्रेसिडेंट TS बसंता हानगी प्रेसिडेंट शांति कुमार जनरल सेक्रेटरी एन निम्बसु सरुक याखी एल राधा किशोर ना लमदम सिदा खुंदामिनरिबा फुरुप खुदिंगमक मानबा मियेंग थमदुना चौकट थौरांगी थबक पाइखटलबदी इंग तप्पा लमदम अमा ओइबा ngamgani हाइकी हॉस्पिटल लाखी मथक तिंगदब अदुगुम मयाम सिंगदो अखोई अनौब स्कीम कया चीफ मिनिस्टर की माकी मेंग मखाद मणिपुर द पाइखतिबा मणिपुर की चीफ मिनिस्टर की हक्सेल की तेमबांग अलगपने हद प्राइस पिने
Numit nini ke oba persons with disabilities singi damak ICDS Anganwadi workers Asha amadi mima nadraba singi mama mapa singi oba mit ama Chandel district ki manung chanaleba Chakpikarong Doblas campus te pangthokre Tharamadu NIEP MD Chennai North East Missionary Charitable Society amasung Rehabilitation Training and Research Organization Guwahati ga punna khutsamnaduna pangthokhibani Tharamasi karigidamakta pangthoklibanu haibagi matangda North East Missionary Charitable Society gi program coordinator Rural na Sugaina Taki Tharamduda ADC channel gi member Hongam Analna Maroiba Mitunglen Singh Oiki Miyoi Chama Henbana Saruk Yakiba Tharam Aduda Chakpikarong Community Health Center gi MO in charge Dr. Monoringa Chakpikarong Block Program gi Manager Balhasanna Resource Person Oina Wangangki Manipur Sahitya Parishad Bisnupur District Branch ki chahi kunmanga surapa Silver Jubilee Thoram BAD College Bisnupur da pangthokre Thoram aduda RK Gunachandra L Budi Chandra amasung Dr. S Lanchenba Maitei su sarukyakhi Manipur Sarkar gi Labor Department ki makhada lairiba Manipur Building and Other Construction Workers Welfare Board ki Sponsor Makada Thamari Chupna Chathagadaba Fee Tubugi Training Course Ama Khangabokta Laiba TH Sarojini Devi Filling Station da BJP Manipur Pradesh ki Vice President TH Jadumani na Hogdokre Hogdokpagi Tharamadu da Planning ki Hanagi Director K Mangi Singh Khangabok Jila Parishad ki Member KH Rajmohan Amadi Pradhan Kyasu Sarukyakhi Tharamadu da Trainee Singh da Fee Tunanaba Machine Singh Yenthoki TH Jadumani na Training Program asi Kendrigi Mafam Tarukta Pangthokani Masida Miyam na Pukning Changna Saruk Yabiyo Haiki Manipur Building and Other Construction Workers Welfare Board ki RO K Tikendra Singh na Labor Department ki makhada Sinmi Singh da Piriba Kanaba Singh Chapchana Lobiyo Haiki JAC gi ngasi Executive Council gi khanaba mifam ama pangthoktuna haujik chathariba thabak lepagi khongjang asi Manipur miyam gi yenglaga Department singi Financial gi oiba thabak thoram singi tang 38 fawba komthoklagani komthoklingai manung asida government na su employee singi interest yenglaga 7 pay commission chatna hanaba thabak lokhat pinaba JAC gi General Secretary L Biken Fongdorakle Imphal gi mafam amada pangthokpa paw gi mifam amada L Biken March 38 fawba sel Tungamari Lenaba Department Singi Section Komthok Leba Khongjang asi Government na Taret Shuba Pay Commission Chatna Hangani Haina Akak na Bamatam Ama Lauthok Trabadi April Amadagi Hauna Makhatana Seize Work Strike Khongjang Changsingani Haiki Government dan tong dia dabnina atop staff sing atop employee sing pensioner sing dagi nekani haiba wafam ama adagi plus amana Hojipukki wena 7 PC later badam baram oiraga pibano mo haiba ma plus amana kayuma thabak tu tabdagadi dai nan pangani haiba wafam khudimak se joint industry council and NGO na thamo sengna kai lungai ta phungduk sabagloina na hojip batam akoina pijaliba 21st March poki manungda account and kai finance section da koina relax tawriba si manungda kai negotiate tawba ba yam formally invite ama tawbirakuna changsinjiri strike si khutakta kolop tawbiya bi khutong chaba duma government na simbirnaba amukana apin tawja Kha Manipur Hindustani Sangeet Mahavidyalaya Kakching gi oiba vocal instrumental amadi percussion music chahi gi oiba state level open classical music competition Kakching da laiba Mahavidyalaya sigi sanglen da pangthokre Tharamaduda Mahavidyalaya sigi hanagi President Ketrimio Mangal Institute asigi music teacher A Sanajawba Sharma su sarukyakhi Tharam aduga mari lainana souvenir amasu fongki Mahavidyalaya sigi hanagi President Ketrimio Mangal na Mahavidyalaya asi miyangi damak chahi nifu manga hena seba tawduna lakli Manipur lenga ki Art and Culture Department na chahi gi salary grant lupa lakh amamamdi pibiri senfam asi kara hengat pinaba Chief Minister gi miyam gi mifam da pukhatuna kangan ki balaikre Chief Minister na mari Naba department ta thabak to onthok naba khangalak pasu department ki ahen ba senfam leite haiduna ngasi fawba thabak to onthok tana thambiri heramasida mari lenaba department na yengshin bina ba apel tawri Rashtriya Prashikshan Abhiyan ki makhada BJP Kumbi Mandal na sinduna both level workers training program ama Kumbi Kendra gi manung chanba Wangu Tera Khong makha lekai community hall da pangthokre Tharmadu da Kumbi Kendra gi MLAS Bira Hanagi Minister Oiramlaba and Mangi Yauna BJP gi thau puba miyoi kyana sarukyakhi MLAS Bira na haikibada praja miyam amadi sasan tawriba sarkar asiga hena afaba mari thamduna sarkar asna paikhatliba yaifa thaurang sing praja miyam da mamutta na khanganaba amadi
Prajaga Sarkar ke Hen Nakshinanaba Thoram Asi Pangtokpani, BJP gi Anoba Lengak Asina Chingtam Nakshinhan Bangamle Haiki. Tha asigi tang kun mapal degi kuntra mathoi fauba Bangladesh ki Maulobi Bazar da pangthokadoriba Indo Bangla Manipuri Cultural Festival saruk yagadaba Manipur gi team ngasi Minister Karam Shyam na lamthakre Kaisamtong hodam lerak machindagi miyoi kunmanga na sabat team adu Minister na lamthaki team adu Dr. S Manaw to na luchingki mitay singi marakte hena chet pamari lainana ba pandam da chatkiba wakalol adubo pukning thogat po ina Minister na lupa lak ama mating piki khongchet asigi matangda Minister na pukning thogat pa from Kayasu Fongdoki. Chahi Kudingi metric parikyada pass ama fawat taubangam daba high school humvudara ki mathakta leirabaso mahiroi chatruk ki maya dalaiba government high school ama oja transfer chatkraba mahut tharak tabadagi khongjang changsilakadauri ngasi paumi kangbu amana andro esigi manung chanalaiba moirangpurel high school gi fibam yengsinbada class 6 tagi 10 fawbagi mahiroi chahunga yangkhaini thoi leibada government ki oja taret khaktamak leiramki class 1 dagi 5 fawbagi campus asida leiba primary school mahiroi chaniga nifu nithoi leijarabasu mamangda lerba oja taret ki manungda taruk transfer chatkibadagi supnagi government ki oja ama khaktana school chalairamki atai kendra gi school singda mahiroi tambina ba leitrabasu school asidadi class amada mahiroi humvudra taret krik krik inana leiramki school gi fibam asigi matangda headmaster in charge KHH Johnson na mari leinaba singi pukning chingsilakli ado hajikse tangai faduna oja सरकार की ओजा से मसिंग जानना याम अथु मतम दा थाहनिंग बगी अपाम बदु लई Laitan Them Sarda Kobi class 10 gi mehiroi nupi macha amana oja amadi atei awat apasing ase numit tara mangani gi manungda mention bidrabadi khongjang chansin bagal loinana minister da lairik tamba tokcheragi haina lairik pishal lagani haiki government da akoi namta yingzim birakta ba taragadi akoi 15 days gi manung da education director da akoi like sina journey ado akoi like tamba tokser Manipur da ihan hanba oina angang amagi heart da leiba ahoba non operative device balloon dilatation season aduna mai pakna operation Sky Hospital da pangthokre hairi Jawaharlal Nehru Manipur Dance Academy gi director L Upendra Sharma na luchingba member tadena saba cultural delegation ama numit nini gi oiba study tour program Ukrul district ki tongan mamafam sing tolai tuinem amasung ringui da chatuna mafam adugi leiriba nat ki oiba chatnabe singi maramda khangdokna ba hotnakre Amarom da Academy asina lakliba tangkun Nepal da Kolkata dagi Satyajit Ray Auditorium da dance drama karangane nisu lugani hairi masigi damakta miyoi ahumna sabat team ama ngarang Imphal thadokre hairi Tha khudingi pangtokpa police community liaison group meeting kamiyam gi numit more police na sinduna ngasi Manipuri Muslim Council more gi office da pangtokre tharamadu da more commando DSP Thomas SDPO Sandeep Gopal Das OC let ko how Wi-Fi su sarugyaki District Administration Technopol Nisinduna Miyam gi numit District Headquarter da pangtokre tharamadu da DC KH Raghumani SP Dr. S Ibomcha amadi District Legal Officer Singna Miyam ga unaduna khudong cha da bakya gi matang da khana nainaki Machi Police Station na su Machil Khulda Miyam gi numit pangtokki More Police ki IB da ngarang numidang More Police na sinduna More Police Station asigi hana OC oiramba H Chauba Singabo farewell pi bagaloina na naunu OC oiraba letko how Wi-Fi bu taram nokpagi thoram ama pangthokre tharamadu da Technopol SP Dr. S Ibom Chayawna police officer kayaso sarokyaki OCS Chauba da khudol pi ki OC Chauba na fungdokhibada mahakna More da leiningai matamda miyamna pi kiba matengbu nohona na ningsingki letko how Wi-Fi na community singi luchingba singna police da mateng pangbiduna more da santi leiba ngamna ba hotnamina si haiki community leader singi maikai dagi su police da mateng pibiduna more bu chakotana ba hotnagani haiba wafam phongdokhi Dr. S Ibom Chana OC Chawbana tokhiba thabak thoram sing thaki anob officer asisu miyamgi damakta thabak torokani haibagi thajaba thamki Hauzik sanabagi pau
Kho Federation of India ki meeting makhada Manipur Armature Kho Association sinduna kuntra tare suba Junior National Kho Championship ngasidagi Thobal District ki Khangabokta leiba Bashu ground da hokre tha asigi kuntra fawba pangthokadaba championship asida tongan ba state singdagi sanaroi nupi gida team kuntra mari aduga nupa gida team kuntra mari punna team humvu nipal na sarok yari ngasi hokdokpagi thoram aduda Education Minister Tesh Radhesham Wangjing Tenthagi MLA P. Brozen, Amadi Khangabok Jila Parishad member K.H. Rajmohan Singh na Athoiba Mithunglen Singh Oiki. Organizing Committee ki Chief Advisor T.S. Jadumani, Finance amasung Resource ki Chairman K.H. Menjor Mangang, Kho Federation of India ki General Secretary M.S. Tia, Treasurer B.S. Tirthi, Hanagi Secretary Suresh Sharma, Federation asigi S. John ki P. Barua, SDO Thobal M. Vecto, Amadi Association ki President K. Barunisu Sarukyaki. Championship asi Hogdok Laduna Education Minister T.S. Radhesham na Fongdokibada, Sanaroi Singna Sanaba Matamda, Subnagi Sanabada, Mai Paktun Hankibadunate, Miyam Pumna Maki Tamoibu Pelanduna Hankiba Amadi, State Amana State Amabu, Ikai Kumnabagaloina, Nungshi Chanaba Wakalol Amasagatuna, Hankibibasi, Yam Natangai Fade, Pikraba Sports Punungshi Jaba Lamdam Asida, Asigum Labat Jaraba Tournament Amasin Birakpagidama, Kho Federation of India Bo, Minister Natakapa Fongdoki. गेम जीतने के लिए अच्छा से खेलने इससे और इम्पोर्टेंट चीज ये है कि हाउ वेल डू आई प्ले हम कितना अच्छा से कितना हमारा जो पोटेंशियल है डिसिप्लिन के साथ हिसाब से हम कैसा खेलते हैं वो सबसे इम्पोर्टेंट है There are no failures in life, only lessons to be learned. We only make mistakes and we learn from our mistakes and there are no failures in life. हम लोग ये मत सोच के जाइए कि हम हार गए हैं, हारे नहीं है, जीत के गए हैं, लोगों का दिल जीतना है. Ngasi sanakiba tongan ba match tareta nupa machagida Maharashtra na Bihar bu tarataret ahum, Andhra Pradesh na Pondicherry bu taruk, West Bengal na Bidaraba bu tarataruk manga da maiti ba piki. Nupi machagida Kohapur na Bihar bu kuntramari anida Karnataka na Manipur bu manga tarukta, Maharashtra na West Bengal bu taramari anida aduga Tripura na Sikkim bu tarataruk mari da maiti ba piki. All Manipur Bodybuilding and Fitness Association at Hadropa Chirol Amana, Handak the Pune the Pangtokiba, Yankai Nipa Suba, IBBFF Mr. India 2018 da, Manipur Dagi Haukiba, Hojikna, Indian Navy the Tabak Toriba MD Awaz Khana, KG Tara Mapalgi category da, Gold Medal Low Bagaloinana. Best Poser Title 2018 Fanglapada Association Asina Nungaiba Fungdorakli. Awaz Khan Minuthongolapati Maninglekai de Leba MD Abdul Jalil Amadi Bareda Begum Aniki Machanupani Amaromda Ambagi Player and Joy Amadi M Saulina Top 10 Changbangam Bagi Damaktasu Harauba Fungdorakli. Kumal Lampak Sports Complex the Labour National Sports Academy da Academic Session 2018-19 gi oina applied taurakli ba candidates singi medical fitness amadi verification test lakli ba April anidagi manga fauba pangtoklagani hairi akupa marol National Sports Academy gi office tagi khanglaba yagani hairi. District Football Association Thobagi President Oiramba Thabaktagi Potharaba MPS L Chandrakishorna Lekhidabada Association asina awaba fongdorakli ngasi association asina mifam ama pangtoktuna minute ani tumina leiduna mahaki thawai mirelna ingna chikna leiruna bathoni jaki loinana Lekhidabagi imong manungi awaba dasu sarukyari hairi Lekhidraba Chandrakishor football gi lam asida hena chokhatna ba hotnaramba misak amani mahak Lekhidabasi achoba mangjaba amani hairi amaromda All Manipur Football Association asu Chandrakishorna Lekhidabada awaba fongdorakli mahak association asigi General Council gi member oirambata natana football masanabu hena chokhatnaba hotnaramba misakni mahak Lekhidabasi state asigi sana khotnabagi lamda achoba mangjaba amani loinana Lekhidrabagi imung manungi awaba dasu sarugyari hairi. United Veteran Football Association Sinduna Lakliba April Amadagi Hogadoriba Anishiba RKFD Sangai Trophy Veteran Football Championship the Match Commissioner Ogadaba Miyoi Taramathoi Giming Loktokre Khangalaba Match Commissioner Singh March Kunipal Faubugi Manungda Mapal Kangjebungda Leiba Association gi Office the report Tauranaba Khangali. Social Development Institute Ishokla Sinduna Pangtokpa Hanba State Level Mini Royce Football Tournament ki final match Kudong Chadabana Maram Oiraga Matam Kara Yaitokle Hairi. Final match asi Bakhe Amadi NYVA Anina Sanagadabani Sanagadaba Numit Atuba Matamda Kangalagani Hairi. Makhatana Sanabagi Paul Sports Journalist Boya Ningthaujam the Kifang Pigani.
All India Football Federation Sinduna Tha Sigetang Taramari home and away basis as a Tariba second division league ngasi Manipur gi Trao FC ki anishoba away mesta Langsing FC Silongbu goal ama sinoda mighty bipikre Trao FC Manipur gi mai pakipki goal adu Nelson Komna Merski nipu marishuba minita sankibani Trao FC Manipur gi matangi match matang thagi April tang mangada Khomalampak main stadium da home match oina Mahamadan Sporting Club ka sanagani All India Football Federation Sinduna Sathariba Anishuba Indian Women's League ngasi sanakiba matcha Manipur gi Eastern Sporting Union Wangkhaina Gandhi Institute of Sports and Education bu goal ahum mani da maiti bapikre match asida Manipur gi Eastern Sporting Union Wangkhai gi sanaroi I Pramesorina player of the match ki mana lokre KSC all Nambulena Cyclone Thangmai Panbu Mighty Piduna Taruk Super T20 Manipur Veteran Cricket Tournament ki champion oikre Manipur Veteran Cricket Association Sinduna Mamang Thagi January tang Kunipal dagi team Nepal na group ni thongna khaidoktuna Oriental College amadi Model Higher Secondary School ground satharakiba Taruk Super T20 Manipur Veteran Cricket Tournament ngasi loisan khre loisan bagi thoramda Langthabal Mantri Khong Naurem Lekai GP ki Pradhan Ahibam Sunanda Manipur Cricket Association ki Vice President CA Sauba Manipur Veteran Cricket Association ki Advisor RK Bidur Manipur Cricket Association ki Secretary S Priyananda Madi Manipur Veteran Cricket Association ki President N Indrajit Su Saruyaki Satharakiba tournament asigi ngasi sanakiba ariba match da KSC Nambulena Cyclone Thangmai Banbu run tarukta maiti bapiduna champion oikibani match asida KSC all Nambulengi sanaroi helpina wicket mari lauduna man of the match da ki winner oikiba KSC all Nambulenda rolling trophy galoinana lopa lising taramanga runners up takiba Cyclone Thangmai Banda rolling trophy galoinana lopa lising tara thoramapu singa khusinaki Nupigi polo team ahumna saruk yaduna ngasidagi Imphal gi mapal kangbungda Manipur Horse Riding and Polo Association sinduna taratres suba governance cup women's polo tournament hokre ngasi sanaki ba match ke riding school singamaina Thangmaiban youth polo club panjal taratres sinoda yamna laksana maiti bapiduna final sangkre match asida mai pakiba ke riding school singdamagi panjal singadu TIS tanana panjal Nepal Nilu RK na panjal mari and Asakira na panjal ani Zotila TIS na panjil ani amadi S Sangita na panjil amasanduna match asi mai pakibani Sathariba tournament asigi aroiba match tha sige tang kumapanda Imphal Riding Club Lampen Patka sanaragani Amaromda association asina sinduna tha sigi tang kunma thoidagi polo team taramari na saruk yaduna knockout basis Imphal gi mapal kangjibungda sathariba kunipal suba governance cup invitation polo tournament ki ngasi sanakiba mari suba roiba quarter final match da ex polo club Wangkhaina Manipur Police Sports Club team Sibu panjal tara ahumda maiti biduna semi final sangkre match asida mai pakiba ex polo club Wangkhai gi panjal singadu P Ojina panjal manga Ais Mohindro na panjal ani TS Jacob El Atang Bamadi M Dorena Panjil Amabam Chanduna match asi mai pakibani match asida mai tikiba Manipur Police Sports Club team Sigi apanjil ahum maduna Y Binoy na panjil ani amadi M Surjit na panjil ama sanki sathariba tournament asigi ahanba semi final match hainung kilpung amatabada Manipur Police Sports Club team B amadi Manipur Police Sports Club team A ga sanagani ani suba semi final match ta Singkhai Hunba Polo Club Kongpan amadi ex Polo Club Wangkhai ga sanagani Lilong Sajing Youth Community Center Kam Cultural Institute na sinduna tha sigi tang kunmanga dagi team tarana grubani thongna khaidok tuna sathariba ahanba steleven men's open volleyball tournament ki ngasi chanakiba ahanba match ta YMDO hairangoi thongna IGO oinambo set ahum ani suba match ki sanakibada bakhe lampel sana kaithena SDC samorobo set ahum sino ahum suba match ki sanakibada IGO oinamna LCY CCCI Sajingbo set ahum amada maiti bapiki Mari Suba played cricket tournament ki ngasi sanakiba match ta all Lilong na YWC pasoibo maiti bapikre Manipur Cricket Association na sinduna mamang thagi tang kulumdoi digi team konma thoina group mari thongna khaidoktuna Langthabal public ground na sathariba Mari Suba played cricket tournament ki ngasi sanakiba match ta all Lilong na YWC pasoibo run chani humpumari da maiti bapikibani match asida mai pakiba all Lilong na toss ngamduna ahan batting tokibada apibo over kuntra manga da wicket ani khak turaga run
run Sohum Taranipal Loki, Masigi Pokumda, Anishu beating Tokiba, YWC Paswina over Taraga Bol Mangada, wicket Loina Turaga, and Yankai Marika Gloduna, Mersasi, my Pakibani, Nasi Sanakiba Mersasida, all Amin Lilongi Sanroy, Said Babarna, outweightana ball, Medputra, Doida, Ran Samaga Kuntramatoi Loduna, man of the match Takre. Satriba tournament Asigi hanging ground Asida, Oscar Pongna Bazaramadi, Ipsa Yumnam Laikaiga Sanagani. Kairau Kendrigi MLA Lorembam Rameson sponsor Toraga Urup Arabti Development Coordinating Committee na Sinduna Tha Sigitang Taramapaldagi Team Taramapan Grumani Tongna Kaidotuna Arabti Makhalekai Kangjibung da Satariba Kairau Kendra Simitami Intricity Football Tournament ki ngasi sanakiba ahanba match da MPYC Maring Punalna YFU Urupu Gol Taruk Ahumda Anishuba Merski Sanakibada AMLSC Arabtina AMLDA Team B Arabtibu Gol Taramatoyamada Amadi Ahum Shuba Merski Sanakibada All Star Kiamgina YBC Langdumbu Gol Ahum Amada Maitiba Pikre Lamlai Student Ident Club na sponsor Toraga FC Lamlai na Sinduna Tha Sigitang Taradagi Team Taratruk na Group ni Tongna Kaidotuna Club Asigi Ground Satariba FC Lamlai Trophy Anishuba Lamlai Kendra Village Wise Men's Open 7-set Football Tournament ki ngasi sanakiba Marishuba Quarter Final match da FUC FC Setana PYYDA Pangaibu penalty te goal taruk mangada Mighty Piduna semi final sangkre Satariba Tournament Asigi ahanba semi final match Tha Sigitang Kuntareta LSIC Lamlai amadi Pam FC Sekaga Sanaragani. One Foundation na India gi mating leba apaba sanaroi semkat nabagi pandam galoina na North East ki state Nepal da sathagadaba Young Legend League haina mingthonba sahi tranithoi makhagi oiba league amadi knockout football tournament ama Bishnupur district tobul da TYDA ground da hokre tournament asi sahi tarukti tranithoi phawgi manungda leba sanaroi singi oiba kaunub ahum thokna Manipur gi tonga tonga mafam kaya dagi lakwa team kontra taruki sanaroi chawum puna saru yaduna sathakibani Tournament asida OSA Wainamna class ha kainobu goal ahum sinoda Rafa team A Tinungaina UKC Saiton bu goal ahum amada LKYDA Laiphamna Amopa team Simoina bu goal mari amada Yada Kangsuibi Mapalna UUFC Uripok bu goal manga amada Amopa team si Moirangna Rafa team B Tinungai bu goal ani sinoda UUFC Uripokna Amopa team B Moirang bu goal ani amada Amopa team B Moirangna FCTYDA team C Tobul bu goal Taramatui sinoda FCTYDA team B Tobulna Amopa team A Moirang bu goal ahum sinoda FCTYDA team A Tobulna UKC Saiton bu goal Mari Amada OSA Wainamna FCTYDA team B Tobul bu goal ama sinoda amadi BYDO Bora Yangbina UKC Saiton bu goal Taramari sinoda Maitiba Pikre Tournament asiki atopa match amada Iko Bishnupur amadi Rafa team B Tinungai goal amamam chanaduna draw satkre Takacheri boyai loisilak pada ngasi nomagi enga sagi pau pijari Environment Directorate State Climate and Weather Report ki matung ina ngasi gi khwaidagi sakiba Celsius degree kuntra manga dasmik yang mapal khwaidagi ingba Celsius degree taramatoi dasmik suinotare Nushite yaupa ising manelgi sang maximum dasada mariputara truk dasmik kuntra mari minimum dasada kunitoi dasmik ahum oiki ngasi nong sukide Hazero bada mariba pau amukahna Seize work strike handrok trabanina hayengdagi mi nekuna tabak hawlagani haina Chief Minister N Biren haikre Anoba sarkarna khungangda chatsiaba scheme ama megi tang amadagi hawragani haina Chief Minister N Biren lauthokre Tha amat chupna chathagadaba measles and rubella vaccination campaign ngasi Manipur gi mafam kaya da hawdokre amasong kuntra taret shuba junior national kho championship ngasi dagi Khangaboki Bashu ground da hawkre ngasi gi one das tibna pijaba pau matanga shada losenjare meeting tabiri basingi mafam dagi kaina bidai nijari pinabirasi